Kurumjari. Notice window ki morning analysis meng tabi riba mayam pum namang pung an mok tada rakeswar THOUDAM na tram mok jari amadi ngasi manipur phone kiba pause sing maru eba kanan da bugina makta koi studio da lengchin dun library ba oja si hamada ai saktak charam gi oja expert Dr. YENGKOKPAM DHAKESHWOR author and columnist oja bo han makta da notice window gi mai kai dagi amadi viewer sing gi mai kai dagi oja bo tram mok jari ngasi fan phone kiba pause sing gi headline se oja ai hamada thamjaram gi ngasi diverse day na lakpada lamdama sida diverse oiduna semilon chokolang na ba masagi semilon watana ba hona jari ba diverse singbu kai kumna bo oina puning tokot poina social worker sanjoy hanthemna puning tokot ba phong dorakli amadi ojang si ya han ba headline step thamjari ba si khoi gi parja miyam bo ngak sian ngani haina lamdam sigi state sigi lainga ori ba singna zatharakli ba si khoi gi parja singbu mang tak na bo ohele amadi lamdam sigi semilon chokhat na bani haiduna iramdam sida puthok chaba yu legalize tawkhiba sina lamdam sigi oiriba naha nupa sing amadi ahan sing jabatare masi paktak na akhoi gi yu da laichurokpa amadi asina yaurokpa lamdam sida leiriba ningon sing nupi singbu lukra sing sing da chalakpa amadi masi afaba nati haibaduni ngasi akhoi gi nambon gi miyam gi akhoi gi apunba mera paibi gi president oibiriba kangjam ongbi ibya mana phongdorok le masi state ta puthok chaba yu ase atopa foreign country da tharaga khoi lamdam asigi semilon chakholan gani haina lauthokhiba yu legalize tawgibudagi ningo nobi nupi ke adi lukra singi singda challe haibagi khongjang ama sanction dona ngarang asi wakat mi phamam phang preo jamasi ahan bada yu legalize tawgibagi kana basina karino amadi masigi mangja basina karino haibado ja ahamada make sense am thambiuja Han maktada notice window television gi ayuki news analysis meng tabi puno ko kunona kulum seri akasu masi khoi gi society gi yamna chuba confusion noiba area amane ko what if si 1991 da manipur da khoi MPP na lusingba government am lakku matamda manipur dry state lauthokpani akeran bina sinis oiba kana ko madudagi dry state lauthokpadagi cultural practices ki issue ma thole koi hana yu gi yupan thaba kotpa yu sungaga magi way of life over cultural practices thoba kabui gi natragana koi gi leriba sekmai gi andro gi phayeng gi leriba haitare ko si life mem si jadi yungang si completely madud yungang du mari problem litre yungo gi issue simadi masagi haidiba cultural practices maram wala kandra adum toruga lai aduga you sina maram waraga koi gi life da family da duki mate koi gi ke haitare ko awa ba se thing family gi disorder adu mayam life mayam manghalli haiba simadi masi koi phek ta leraba tara pot amani luri ba issue di sai sidai da use aikoina hairi bagi leriba phenomenon ase legalize tawrasu thoi legalize tawdasu rum thoi yes issue di sai sine problem legalize tawraga hengalakpai wa nate legalize tawdraga handabai wa nate sigi potche adum akoida lisang sitna thoga lagba pot amane sai sidane warep lowa mayam aduna subjective oiba magi mi objective oiba mi ama thokpa yaraktrisi haiba posi lakpa kansida you thingba pamiba kambu sing asina you thinga matamda hairiba leriba phenomenon se completely koigi extinct to honba ngamabra uthatpa ngamabra koigi society keno side de madugi potuma lokthokpa eradicate to ngamabra haibasi akoina sahi kuntrarom experience to lakre adu kashu ngamde yam sigre adu adiden maduna maram workan side da akoigi you phagane leriba aduga yu thungane leriba institution mayam sing asina mogi senda lambi oina personal haitare ko yu du yoliba kambu sing du gi paisa lauraga khotla kaidora adugi mogi oiba senda lambi oina personal oiba mongda oina lakpagi pot amasu akoina experience tawre madudagi hariba mayam sing adu akoina magi with text aduga magi nium niti amaga loina namakata masi mamang discussion mayam tawre masigi akoigi merit chena demerit myam naina gre ko akoigi television da discussion da sumai taw mayam sideda anaina gi mayam puna mak sideda kanagum masi adum completely masi ban tawgadam ne haina mot pi busyawi kanagum khara na masi akoigi
yamna fazaba regulation amagi makhada akoi masi leiba paisa mayam singsi government da masi kahalla kandu da koi leba ki paisa onthoga madu koi gi public ki oiba phannoina public ki oiba thabakta sina naba yana ba koi gi kano tawgadabni haidana mot piba su dum yawe ko issue di aingonda yam nuai tri poti use ye koina dry state lauthena khalaga akoi lebak sida yu phangandaba ngambagi adugumba strength to lebra koida I think what Pami Bacamusing or Natragana, Masito Bacamus, Masida, thingy government no hiro, public no hiro ladenago, Masigi lady, but put me am Shijaqueda, Madugi, you Panganda Bungamba, Pura completely dry when Bungamba, state ama, when Bungambra, Hybaduma de Aqueda, a Kahui experience, the Namgi de Rebuco. Aduna Maramor Kansideta, Madudagi, labor posting a Simayamgi Mosila Matung Shida, Hosiki labor legalized key, Ishuama, told labor posse, Masila even Evo. Aduna laiba pot asidayda aikoina society ki wari am lorok pataraga leba ki wari am lorok pataraga di madugi movement tu aikoina hektamak at kenu amada ko yam sample random sample amakhakhtang da aikoina yenga lawba yadabni na madu whole manipur ki oina ade leba si ki oina leriba potu yenga lorok patabane ko auna sai sidayda aikoina phayena Kamen people use payena haibati Pitribi port amatana haidabina use Aquina payena Kamina haiduno as a canoe moinaco society shibu when uplito and a lady port adubu mot of users ki culture do culture by cultural being am webni sangeva adudi aquina you think mana yaroeva aqui isashi da motivate to sange isa sing aquina cultural being a moibam sangeva you thak pata you kamai thakani haibagi magi lesson du khang bataba natra adugi level du khang dragadi you think asu you think drasu haibagi phenosi di picha mananum thokane haksang imung manung da kai ba thokpa manung da disturb tawba laikai da tawbo korpa dei ma phar you you thak pata you yonbagi natraga you thakpagi phabada madu jela sai tara thamu adigi makong kaktatlu phasi to haiba di yadabani na ko ma anyhow ben tawni khangde kainom tawni khangde di tholakane ko tholakan du ma habit to the change tawdami na dum thakane haiba si you think ba matam si da khoi in terms of thousands and lakhs da khoi experience tawgre ko adigi di you think ba to kan da adu tawre na haiba ki you think ba to ka de hengalak pai wang hak na te ba sidi akhoi da leriba society si culture oina leigraba pot amoin leirabane aduna government na leriba pot asideda akoina magi leriba pot udagi ada luri di hoji laiba posidi akoina government na UC ben lip tawgra matungda legalize tawgra matungda masidagi kayam na profit lakre lebak ta kayam sangakre magi paisa du krai yokre hoji yu sungbagi yu gi leriba manipur gi yu gi status standard che kai lerige se kana regulate tawri kana check tawri leidana ko masi phajana monitor da wam sange ko aduga leriba posing asi yu gi mamal yu gi packing yu gi seal leidana ko regulation du phajaragadi haiba port mayam singa se adum loiba yane ba thingbu thingasu thingagana thingbagi regulation thingdagana thingdabagi regulation port ani mak se akoi da thingbagi su regulation du chatte thingdabagi su regulation chatte ba sai sine problem di aduna akoi na haining di hojik leriba port sida agi mod ama piradi thingasu thingbagi regulation du phasana chatpio government thingdragasu thingdabagi regulation du phasana chatpio adu itaragadi saiba port singa se khara aidi normalize tawba yagada ina khalleba ko natragadi thingasu thingdrasu sigi leriba akoi gi yu gi effect si madi ko adum akoi lebak si da legani adra government na masi thingma tamda my criteria lerangani ko yu bottling tawbagi sungbagi mafam leidana ko yonbagi sang ade kara waida puthokadamno kara waida yongadabno karmai tawri mo haibana sing mayam singa se masi phajana akoi keno tawba ma changeba ko regulation si phajana lehenbam sange adugi lapses lakpadagi neba pot mayam singa se leiba ama panba khunai ama panba haiba taragadi madugi lapses tu leibi yaro adu lapses tu leitaragadi akoi si piano complete being ama oidrabane ko aduna citizenship ki level da yamna sathiba BJP ki standard ki citizenship ki level da akoi down fall legani ko aduna leriba pot mayam singa se thingbu thingdasu regulation du thingasu thingbagi regulation du phansa piu aduga thingdrasu thingdabagi regulation du phansa piu ko adu itaga leiba mayam punu makse loimok sob tawina ba yani yana I sumaina thamsege okay
use oja akhoi hujiksi yamna traditional ama oina akhoi any program amda yungi thoto wa thokpa do oiro kari gumba amta bu thokpa do oiro masi chatnabi ama oina tawrai masi limit to cross taw dabida akhoi yamna nutrient oina thakpa taraga di masi isada junungaiba amadi kana yuna phai haibadi natte adu culture ama oina chatnabi tradition ama oina masi chanarakpanina use any ceremony im thokpada use yaudragadi mapung phadi haibagi mongda ama chatnabi malai asu masi karigumba jiki odan thambigi ba regulation haibasi changnaina tawbiba taragadi masi adagi then use legalize tawramnina manipur chungiba yugi botho se hana cherang da halambada yoji bottle system am lai bottle system lakpanina plastic bottle la hanbai mahuta khoi likli da halaga atopa state am da khoina thadokpa ngamba taragadi masi semilon se hojik leiriba jidagi kayamuk yamna kana phangani amadi masi khoi manipur da yu sungibagi kusung puthoi jigi mong china kamaina tawbono kari poyan yauribano kari karamba chemical yalibano haibagi masi gi test se phajana tawrabo matungda khoi income helakna bhaiba tare popi thabadagi di yu legalize tawrabnina yu se phajana regulation generation tawroga atop state akhona thadokpa taragadi income je kyam lakani amadi manipur da yu sinabagi system je ama totally change ama poraba matungda atopa da transfer tawbogi chanabi lakpa taragadi income je kyam kana bangam gani khoi state sina sigi matang da haiba taragadi ko magi yu gi standard gi makha pole yu ji kamai tawge da khoi chemical gi kano da gi factory ri sungba ma adu natural kano da gi sungba ma magi my pattern jani suba ko champagne gi lero takila gi lero pitri pho yu mayam sing se magi gi natural growth gi tholok pangak ta ne pitri fa scotch gi le mayam sing si ko aru le ba pot mayam sing ase competition ne ba ko maram di yu si pitri bi da mi bna thai si kaino ha ba kanda basic ama khakta ne ba kar basic no ha ba kanda ai khoi gi human being asina ai khoi once khoi gi ma ticket phanga ko miyo punamaki ticket phanga pichibi amukak lak mapuk sideda ma laiba sida mai pandam mama magi pandam mama ga loin lai ne ma lai pandam sigi manungda pleasure haiba sisu one of the most khoi primary khoi kenu amane khoi magi pandam haitare ko yamna basic oiba pandam mama ne ko haiba human gi life sideda ko adudeda human gi pleasure asida sensual obi ai ma sensual pleasure obi ai natraga spiritual pleasure obi ai le makhan gi myam le bi ai madudi my interpretation da leisure se no ko but you thaknari ba sense asidi kaino haiba kan sida hojiki le ri ba mana phami ba pleasure si phangna hona bada you asina to some extent stimulate tawi haiba my basic asine ko ai di chaba do iro tumba da oiro natraga my sensual pleasure da oiro natra wakhan khan ba da oiro natraga hak relax taw da oiro adugi magi leriba pot ase masina miyoi ba adudigi magi pleasure adugi madu satisfaction phangno hona ba kanda khara stimulate tawi haibagi basic to the ne ba pithribi gi leriba 80% na you consume tawrisi pithribi da hoji yu thakta ba leiba haibase dharma gi kari gi athing ba phanam le rabok ta dum hurauna loi thai me ko adon WHO na p ba report the 80% of the adult population sing ase masi 80% di yu si consume tawe na haidim ne ko adu ta ga di pithribi pum si kayam thakra yu si bo yam thakra bani na masi asok market amane ba tawda bu market asi di yaw ge haiba tar ga di nangi leiba production ado madugi standardized to poto mina to da sumham da kamai sungi my natural kenona kayam na keno tawri koli haibna singbu madu phajana akoina magi taste tu kamai tawri madri laiba magi alcoholic keno tu kamai lai koli haibna singbu magi content mayam singdu magi level nungben kai kamayam singdu phajana akoi saida ponap na pa du nataba ponap na pa haibasi na lale haibai dinati koi harise ponap na pe haina aina min tawri di mo na pidu lale hebe na teko madu awoi bani haidana pithribi gi miyam da thaja nabagi magi mechanism am disang madu di institutionalize tawra ka matung da tawda ne ba you legalize tawre na photoro long thadu thamaga tawdi yaro e ko phajana check tawga ni sumhamdu da kari tawri kamai tawri hygienic ori brahmana kamai na fermented tawri kamai na store tawri leidana ko adegi di si mayam singa se loi magi regulation du da yawga da ne ba adu targadi madu gi ba tok ngan ba unique oiba magi yamna unique oiba
magi tes ama naga unique oiba keno ma tholko matam du da mai keno do pitri pu mana du mai tema la kane bo shangmai gi oro andro gi oro pheng gi oro kabui gi oro leidana ko leiba yu sungi ba mai keno me am sing adu gi magi leiba process of magi distillation leidana ko adi magi leiba kara wa de so tawri kara maina process tawri kara maina fermented tawri leidana ko si mai am sing adu loina madu monitorize tawr matung da madu ki podu de ke de gi yu du kara maina kara wa de store tawri sai kya store tawri wari bo ko adi madu gi toiba alcohol level du nak sang da kya effect tawri kholi kari kai ya loina ma si regulation du yaw gadam ne adu yaw matung du da phajana check and balance tawr matung da tholok targa di magi price ki kari gi hoji yu da khola oina ga yoli sai di masi aidi kya pamde khola oina yon by in the sense kano nate ko yu du khoi gi institution oina yu yon bataraga di company ama natraga society ama na collection tawr matung da madu collection du magi authority du gi matung ina phajana area du da madu magi leveling to wai tare ko process to udana ko tana phajana gyan tana collection tawr matung da mana samna ha kanda ai sina kari gumba company ama society ama na use phayeng de gi natra samna kana brand name am lore kharone adu gi brand du gi makha du da lariba yu sungi myam sungi collection tawr matung da using adu phajana standardize tawr matung da kayam kamai tawri ko li measure tawr matung da mana phajana bottling tawr ga ko la kai tawr ga marketing do mana tawba tar ga di only thing lariba myam sing du na mana lariba mayam sing adu society ama sem gera kai dokera madugi level am da maintain tor matung da potu lakpa taragadi id masigi posi adum pithribi ki market ki keno sida yaw bi har kadra haina khalli adu hujiki oina dia khoina sida pai haibu wani pithribi da lariba yugi laiwe standard mayam siga khoi se compete tobuda khoina khoi gi pone na haibu na mani adu mahau da kari da amada mai tongan ba mai unique ba mai taste nung leram bi ai ko madugi potu keno du pithribi da khoina madugi trust tu me piba ngamdri na iti lauri boko adugi trust tu piba ngamnana ba khoi hona bum sangi mai ge thona kanda khoina use legalize to ge haitar gadi aduna tabida pukai sai thoga khoi sai da masen sinana ba khoi sai da masen hanana ba gi oina tawu sumadi madumadi leibak na madu phajana yengchela kalenga na phajana yengchela kan du ta ko adugi potu regulation du phajana adumaina tawu chummi na idi logjei ai han bai kena sumai thamjage okay yam number chumna tambi gare you legalize to gi bagi matang da amadi merit and demerit ki matang da ajaba tare ozan thambi se aduga maja mathang na lakchani sina khoi 23 May 2023 gi May 3 dagi tholokhiba irang kukirang ko terrorism na tawkhiba irang si ngasi thana duki matik matam se chahi se yamselagle amadi relief camp da lairiba IDP singje charam thalam khangdana masana hingadra ko je siradra haibagi wakhalon bu masana phirep lepchaba ngamdana lairibani adubu masigi mute chelaga hujik akoi gi chatharakliba koi kokomi gi thongmi singna yaningdaba amadi akoi gi yelhomi bu kannaba khongjang changsin gadawri ko January 31 da amadi hana government sembada akori saruk yabong ngamoi hairam kuki MLA tarasu koi government sembada saruk yarani haibagi su ko chero namasu fongdorok leo jamasi kuki tarana sarkar sema yaw hairam badagi yawni hairakpa amadi IDP singi mahut chillaga pendabagi kholaw lawbo oina January gi 31 da koi kokomi gi thomi sina kongjang changadawri IDP singa apunba oina masi yoda kari karama miena yengbiba yai amadi kuki gi MLA tarana lengak semna yorni hairakpa 2023 May dagi tholokhiba irang asina IDP singi nangdu laita draba amadi yelhomi kandaba yadi haibagi gi khoigi mang tharaga kokomi gi thomi singna khoi khongjang se changadawri January tang 38 da masi kari karama mieng di yengbiba yai ja masi hojik ladiba khoigi society hojik ladiba trend side de ko moi su miang gi thabak tawbuni na moi gi ba wakhalon ma sandok pai tare ko adugi kano di wane a kind of relay a kind of any kind of movement have publicity makhana mani dana ko kholaw makhala mani dana ko kholaw tu lenga tu de natraga awon ba khunai lon du da natraga lenga lon du da kari ahung purak pa ngambage haibadu di magi lauriba pandam mai khongyang kuchang changchang ba mawong aduna hayeng madu result tu atu da khangada bane ko madu gi lei photo cam effective oi natraga oi di haibado madu di hayeng akoi na ta ko da le pyaroi lenga na kari ware blorei adu ga lenga ta karab on blai haiduna madu gi keno du le pakada bane ko adu masidi democracy ni na akoi da I hau to ba kong se pen da ko law law ko pa adu to wa to haibado mayam lei adu mayam punu moi loi na khangna re hojik lei ba IDP
IDP gi leriba pot mayam sing issue mayam sing mafam da hanjelamba kolamba du ada haibuna sing mayam sing ase masi hozik leriba situation asida government madugi full proof protection piba ka sungamde ko ngamdamna maram khana moi wana khangi relief camp ta leiri ledana ko madugi potu akoi hanagi film du da madugi peace and tranquility to maintain tor kan da khoi film du da lengduna ingna singna khoi tangdu leita lehen view haiba pot aduni adum hairaga lakpa madugi hairaga lakpa gi limit tu madudi kitang wang lan thora kan du hojing namu meyangi ihowa moina khongjing amon singale madu government na karmai response tori ledana ko maduna kari kari effect tori lengak ta kari kari on balai haibadudi akoi madugi keno du da akoi laiba magi outcome du da yengba ta bane ko hoje ta akoi na mangjong na sina oira kani si tor kani haibadi yada bani na madugi podam lai aduga hoje akoi na ki MLA haiba tare ne ko moi tarana sarkar semba yaurani kolani adu ada haiba sing sina takpadi karigumba sarkar si yamna thuna lakadra haibagi signal ama pibagumba ade center na su moida karigumba khara hairam gadra haibana singbagi madugi ai speculation do maina lei leidana ko adagidi adugi potumagi mong da moida MLA oibani na hanasu moi sarkar semba adum yawi minister resign tawde na moi kuki MLA sing du ko moi gi habu separate administration ama PBU haiba demand ama moina tawbai wane ko adudi MLA tokta su MLA manung du da dum bifurcate tawgadamni na adum tawbudi yaina adu sigi sarkar sida moina yaure haina manipur government da yaure hairaga hujiki demand do ta tu ena ko lawdi yaroi mogi demand handu ena haibudi handu e haibiji tade aduga sarkar sembadi mo hanasu dum yawi adu hanasu dum yawi aduga moi mantri dum oi aduga MLA dum oi aduga moi MLA topusu leite mantri topusu leite aduga sarkar sembusu dum yawi tawda mogi demand ama tawi wani moi MLA oina leiba posing moi lalhuba haidi constitution gi wangmada constitution gi khoi leiba potu gi provision gi wangmada chatlaga moi demand toru na tawni ko adugi potu gi manung tu moi dum haibani na hojiki sarkar semba yawu sida aidi hojiki moina taliba demand duga थोदोना कंट्राडिक्टरी ओइदे ना आइगी मियंग देदी लवेबो को आइदी सुमाइना खली अदुना मोइगी डिमांड दु हाइरो सरकार सेमबदि यावरे ना मोइ हंदु एना कोइना मिन तौबदि यारोएबो को अदुदि हुजि मोइ तोंगान बा मोइगी NGO सिंग करी सिंग शू ग्रुप मैम सिंग लौरिदना को मदुदि अखोइ गवर्नमेंट ऑफ इंडिया ना करी मदुगी दमकता करी एक्शन नत्रगा करी मागी एक्शन हाइतारे को इनिशिएटिव करी कई लौखलई हाइबतो अखोइना मदु मतम मतंगी होना येंगबा ताबनी नतना हुजी मोना सरकार सेंबा यावरनी खोलनी हाइबसिना ताकपदी आइगी वखलोंददी सरकार अमा याम थुना लाकदरा लेरिबा पोसिंग ओइदो मतमसु पेपर 13 फेब्रुवारी द लोइदुरिना को PR मतमगी मागी एनिमेटेड सस्पेंशन से अनु सिदैदी असेंबली दि जॉब तौ खदौनिना मरु तौतिंगे सरकार अमा मोइ कन्न होनरी गवर्नर होय कई होय दगी सिक्युरिटी होम मिनिस्टर की सिक्युरिटी एडवाइजर लाखरे खोखरे दु मैम यावनरेदना को सी मैम सिंगसिना येंगसी अखोय करी होंबा लाई हाइबदु विदिन दिस मंथ सिदा सोइदना करीगुम खरदी अखोय उबो फंगनी एना सुमाइना थमसगे हाना लेगा सेम यारो मोई हाइरम बदगी यारोनी हाना कुकी MLA ताराना थाद्रोक पचेरोल नसिनसु अनौबा याम थुबा अखोय गवर्नमेंट अमा सेमक पंगम तारगदी लेरिबा तंदु लेताद्रबा IDP सिंगसु तंदु लेताबा अमदि लेंगाक सिंग अमदि प्रजा सिंगसु तंदु लेताबा अम ओरकनी हाइबगी एक्सपेक्टेशन नदुनी ngasi लागिबजे दुगौजा मथंग दलाक्चनिंग बिजना कोई मणिपुर लौखत्पा याबा चटपद नुआइब लंबी से पाक यौसलक्ट्रे एक्सेप्ट कोई मियामना हाइनरिबा थौवालान काइन हाइनरिबा सी मतेक से नतना अदुगा PR मनुंग लंबी सेमिसिदी कोई स्वाइगी सिटी एरिया की कंक्रीट थाबा मसी मंगाइरे अदुगा मतम सांगनदगी MLA क्यानसु पालगा लाबा MLA क्यानसु फावरगसु दुम चटनाबा नंबो लेमा पोपोंगी लंबी से सरकार न सेमक्तबदगी प्रजासिना पैसा खाजनरगा इमुंग अमदा कोई थबक तौबा याव मीना पैसा लुपा 2,000 हेना खाजनबा अमदि युमथोंग खुदिंगी 1,000 खाजनरगा ngarang nahan de chathara ko lambi siambagi thabasi koilas thajinbagi thakpok joksankhre ojamasi jaga du da area du paliba matam du da ai bot ka han biu haina mayam da chatkhiba mayam gi amtang pakholo hen biu haina chatkhiba MLA mahangna bot ka gro matung da lambi ju semak khidrabani madugi matung semak taba hemalak padagi pia lengak leina lamdam dugi nambole mo popongi praja singna pasha khajanarga koilas pok thagre masi haying 2027 की इलेक्शन यौद्रिंगाइददी आइबु अमतंग मयाम की मिहुत ओहेन बिउ अमतंग नुसी बिउ हाइबुगी प्रजा सिंगना बोट खोमबदी कंपलसरी लाखिनी मदुदा
प्रजा सिंह पैसा खाजनरगा थाखिबो लंबीदु अखोई यामना थाना थाद्रगसु याम फना थाद्रगसु हानदगिदी याम नुंगाइबा अवनममदि पोरखरे कोलास थारखिबजुना पैसा खाजना थारखिबजुना अदु मतमदुदा इलेक्शन मतमदुदा मागना कैंपेन लाको मतम वोट खोम लाको मतमददी मदु मागसे चटप ngमगद्रा मसादा केमदा फील तौरोइद्रा इकायबसे केमदा फावरोइद्रा हाइबगी वखलोन अदु नंबोले मपोपोंगी प्रजा सिंहसु थमई अमदि नंबोले मपोपोमदा प्रमाण ओइना हारबदा यिरुम योंद्रेबो प्रजा सिंहबु थमई मरम यिरुम पोरकदा काय हाइबगी लंबी फत्तबसे अतुकी मदि हेमनगिबदगी अदु ngarang asidi khoi paisa khajanaraga lupa lising khajanaraga thabak tawba tolop chaba mina lising ani hena puthoknaraga koilas thagre oja masi kadai phawo ming changbiningi amadi kadai phawo thambiba yai MLA masamakna hayeng lambi du kariguma bot khomala ko matamda masagi mathamoida kari feel tawne halu thambi simtaka sidi yamna lambi semba haibuse haiba lambi du akhona PW road oibra haiba mako PWD road oitargadi madu PWD gi magi leriba financial sanction namagaloina madu semgadabune aine ta semningi haidana alon MLA oire haidana paisa puthoga ta semba yabunate program ama sange buko program du government madu priority program da MLA gi mathaudi kaino haiba kanda lambi du semnabagi program ama inclusion to honbadu ne buko yamaru potu mo adi inclusion to ro matungda thikadar amna sudori ni ko contractor na subadu da my contractor du gi expectation am leini pesa du phangdra phangoidra haiba ma leidena ko adu lambi du di kendra ma di paitna leibu ko yamra pone bu ko aduna madu praja sing aduna magi nungai jana bu momda magi lambi du fatrabanina adada khundari ba praja mayam sing aduna khaijinaraga sembo ko pai si mangdagi sudum so some area extend tawna basu yawi ko adum madu kaishu kaide tawbuda madu moi chatpai khopa kada adubu kanagumba amana madu maranai oina semge na hayu targadi madu objection lakane ba MLA dagi obi ai natrage ani kenom de obna kamaina semno kaide paisa no kamaina du chang paisa du kaina heta tawningi haidana heta pak taw heta yabna te ain haiba si lakhidaragati ko mayam na tawu mayam na khaina taw waiduna aduna wa amane ko natabida madu MLA amana natra kaino amana thoeta ade MLA amana sem bai taragati madu hol kendra dugi oba pot ama yeng tawi yaroi ai haijeri si ko MLA tuna semok pataragati kendra dugi oba magi tongan ba program ma ade kana gumna si posi adu haibna si mayam sangmanina mazu MLA ru semning amba yai sharing of the VI, Madu Moy politics, Wari Yaramusia, Amatormusia, Madu Ubangam, but the Wudamu, Lambi Shemba Court Pahis Apabataba Amanina, Miang is at Payabataba Amanina, Madude the Mayama Semi do the appreciate over Tabani, Payena Hivatabani, and the Emil and Shemba Shem the Bagi to the Magi of Batonganba Kehetare. Difficulties Krale and VI, Udong Sada Vakarako. Sentungi natragana karigi amagi mayama maonda mayram aduna maonda priority do maonda haiba potugi priority degi hena priority oiba mayama lebuduna aidi madu tawdabane na adum lawi maduda mathangi bhota amada madugi damakta result ama piba madu mandate ama paiba haibuduri prajagi makutta laikre madudi akhoina sipnai narubada aidi ya aidi political keno sunatabani na ko ai adona kanda yam politicalize oraga aduna na haiju haining de saning de ko nambol gi leriba issue du moigi leriba potu adu moigi praja sing adum wire bujasanu MLA du pamdraga thagalaktasanu wari bo ko adegi di pamaga na magi leriba potu lambi sem da bo khota bo kedo do mayam du magi leriba pot mayam na summaga na masi mana dum boto dum karak mai wa oire ko adegi maduna maram kana character ga sumai oire aduna vote di ai thoidona bol ka di thoidona masi mai lena ning de na ai di lowe bo ko election gi leriba pot ka di ai sida lambi sem bas ga election ga thoidona hoi kona madu indirectly na pi ai aduna wa mani aduga akoina sida da khana badadi madu election gi megi personal oiba area do da khangjala khana bado ai khidang maram chapate na khale maram aduna ai gi observation na pi ai ta ga lambi sem do mayang se pa nungai na pajana khaina sem du phai madu ai isana thamoi de gi from the core of my heart ge appreciate the way MLA su madudai da mateng panghen mangamagadi madusu hena phayena lawe adu at the same time MLA na semba haibasidi program makada plan makada kai da semgadabani na
हाइबा पोट मैम तो माना कमाइना कराइदने हेना प्रायोरिटी पीबनो कमाइन तौनो हाइबदुदी लेबाकी ओबा सेन थुंगी लेबा फियम सिगी मका पोले नंबोल केंद्र खती वानाते अखोई केंद्र सु मंगाई नोई केंद्र सु एनीथिंग लेबा पंफो को साइकिल कुदा मणिपुर लोइमु मयाम लेरेबको सिदी अदुगी प्रायोरिटी दुगी वानी अदो प्रायोरिटी दु लई हेदना मोय खुंदुना मोय प्रजा सिंगना मदुगी लिमिटेशन दु मोय खामवे क्रॉस तो होरकान मदु सेमजरकपनी सेमबदु अखोइना एप्रिशिएट तवी थागतली मदु अफबा ओए एमएलए सु मदु थोदोंना याम का हेना कनो तौना फत्तना लोरम दो मानदे को अदुम मासु दुम फेना खलमगनी माना संगेल याव ngam तोंगाबमनी मदुदी मागी पांगनदुगी मखा पोलेको अदुगी वानी अदुगा सिदैदा मागी भोट काबो कादबा नत्रगा मतुंग द भोट कोम चप ngam आइदी सि खनबसिददि आइदी अदाई एरिया दुरी पुसला खन निंगदे मरमदि हाइबा पोसी फोरम जी नंबोल की करीगी एरिया दो कक्ते नतेबा होल मणिपुर की लंबी फता भाई से मणिपुर की इशू अमने होजी लेबा पोट में केंद्र पुनम की इशू ने बको अदुना हाइबा एरिया दुगी मागी लेरिबा लेबा की फरगदि ngam लेबा की लेरिबा मयाम सेंथुम फियम सिना फरगदि लोइना मकासिंग कया सुंग थुंगनबा सेंबियु हाइबसिमदि अखोई पुनमकी अपील अमने बको अदुना अखोइना पुन्ना मणिपुर की येंग पकांददि एरिया दो की ओइना कोइना यामना स्पेशल कैटेगरी ओइना खना भाइबसे एरिया फमसिले द खितंग फोरम सिगा साना फाता ब्राइना खले मरम अदुना लंबी सेबदु फै अदुम सेंबियु अंगम लेवल दको एमएलए नसु मतेंग पांगनो होनबियु अदुगा मणिपुर पुंबगी अफबा लंबी मु हेननबा लेंगाक्सिनसु अदुगी कनो ngasi कनो सिगी मतंग खुथांगदगी हाइतारेको लेंगाकी पीडब्ल्यूडी की अथॉरिटी सिंग मणिपुर गवर्नमेंट की अथॉरिटी सिंग दा करिगुंबा कनो सिना यौबा तारगदी मदुकी मिट नाकुंगदु ओहेनबियु हना ए सुवाइना थमसगे सलकपदा लाक्चनिंग प्रोग्राम से खोगी नुमित हुमनी थाव लोलुरबा मतुंग दा ngarang खोगी नुंथिन नुमिदांग वाइरमदगी खोई थाव से हानगी नॉर्मली थाबा दुमाइना थारे तौदबु खोगी पब्लिक की ओइबा एरिया दा खोई सोना अकी खंगनंग हनबा बोम नंगछनबा अमदी मीगोंदा सोकदा थ्रेटन तौबसी यारी मखै तौबिगनुम इफ करिगुंबा नेक्स्ट तौरपा तारगदी मसिदा सोकपा कैतौबजे कंपेंसेशन बो पीगदबनी हाइबगी ngarang से कोई प्रेस हॉल पांगथोकपदसु कोई फोंदोकपिरे अदगी इवन कोई थाव पम लोलनी हरकान कोई ब्लैक तो योनबा असि पमदगी पीबा नते तोंगान तोंगान बे एरिया दगी थाव पम लोलनी हरकान तोंगान तोंगान जगाजि लौसन रुबा अमदी चिंगलोमनि पुसलकपा नि हाइनासु कोई थंबिरे ओजा मसि ngarang nahang khakta ju nate khoi thau black ta thau lolani har kana khoi black ta yom be chanabi im lak base khoi gi paisa ju hana yolamba mamand dagi half of the tangkhai hengkalaga khoi adumaina yon bagi culture am ju la yo masi kadai phaw yengba ya bano thau black si chingnom di pusalak pani hai chingnom di pusalai ba thau juna karam ching di pusalak ko oidori bano amadi thau pamja heng lolani har kanda black ta lahoraga hayeng lolani haibaga khudak ta chingna chalaga thau lorubada nangada banate tampak area da putharakpada kada karam chingnom di chala pusalak ko oidori no jamasi arobda kari meng yeng bibi ai amadi thau gi pamda bom langsan basigi masina public ta cholakpada na kayam phau sokani hojik lariba situation ji da haibsi arobda tam thambiyo si bom langsan bogo jam bai sidi masi yamna lebam sata da pot amane boko moina tawriba potu कोई यामना सोप कोनारा मदा टारगेट तौने ना सुमाइना लौजेगे मरमदि ऑयल पंप मेजि यावददि लो बोम लंग लेबना थौरिबा गाइदुसु ऑयल पंप दे थाव हांदरदि काइदे हाने नद्रा बोम लंगबदा सिजिनरिबा मागी तोंगिबा गाड़ी दुना हालिबा थावदुसु ऑयल पंप दगी नेबको मरमदि माना मथंदा ऑयल छाबा यारोय सुंबा यारोयबको अनु मसिदे अखोना पब्लिक की प्रॉपर्टी ने ना खनगदौबने अदना मादुगी पोतु अखोना मागी पोतु मधुमाइना मागी करिगुंबा डिमांड अमा नत्र माय अपाम खर फंगनबा सॉप टारगेट तौबसिदि फत्तबने मधुगी पोतो अदुना गवर्नमेंट मधु सिक्योरिटी होल ऑल पंपुना मगी सिक्योरिटी पीवाना हाइबदि ओइथोक्तबनिना मधुदैदा करिगुंबा स्पेशल टारगेट खरदा कुदोंतिबा यारपा तारगदि मधु गवर्नमेंट कंपेंसेट तौबा मधुगी तौबा हाइबसिदि मसिदि लेरिबा स्टेट अमा लिंगबा तारगदि लाइफ एंड प्रॉपर्टी सेव तौबनिना मधु कंपेंसेट तौबा हाइबसिदि गवर्नमेंट तौबु ताबनि नत्रा मधुगी पोतु मदि आई एक्सेप्ट तौनिंगी गवर्नमेंट मधु कंपेंसेट तौबम थोई अदुगा सुमाइना अदुगा थाउ पम लोंगर मतुंगदा ब्लैक त योनबा हाइबसिदि अखोइदा अदुम फेनोमेनन से अदुम थोगा लेरबा पोनिदा सिकराइदि लाकोनो कोपनो नमोना फनाम सेंगदोसु थाउ पोरपो कांबुदगी पोरक्तदि आइनदि सारु यागद्रदो सिंगदगी वे तमदु वे अमदु वे अदुदि अखोइना मधु उबना तमना खंगद्रे
but thau porokpa thau store to thau karba to moi de tholok tradi ma black te yoliba mana mayumda kari kainu yansanaraga sabadi yaroi dana ko madugi potu di moina karmaina regulate tawi karmaina monitor tawi der moi masagi mechanism no tawgada bane akoina madu khangu banate adu hariba pot asidi kaidi pusala puno kaido pusala puno akoina hainingi di live pot tholaiba potche thau puraiba moi de tholok pune sini thau gi leriba karba tawriba thau pusalaiba thau gi thabak tawriba moi de tholok puna tradi kai tholok kadoino madu tongan ba chingai ba ma leibra tam hai ba ma leibra ba madu gi potu bo adum anywhere dagi thau por kamu sini tholok pata bane ba adu black te lupa kun hengana bagi da mak taina guwahati dagi aeroplane de por kadra ba thau do nadraga sigi leriba jam sathi graba singi kari gi leriba conflict mar sida thau bere lam lawru bagi da mak taina gari reserve toroga ukhul tana natraga krai da no masa kampu bitan sakadra ba yamna पोसे अखोइना हेता nganginge na pai haiba yadeba ko ad thau hoi thau karba toba mi sing asidi thau lon ga dore ko ka dore si moi adum mai ena banina moi ahing da kari da lon dringe da amata pusalambi ai loksalambi ai adigi man hangi matam da thau lon dore haiba ma leibanina berel loksan daraga yang kui lo loi khangmanina nongni gi mai scarcity do maintain tawna na ba madugi leriba karba tawjeri ba khaduna adum lo ga torum bu su yai ba ko madu yam kana akoina phatti ne te lo su yate maram de koi chatta ba yada ba thabuk mayam sadi ai even akoi bukta upai ta na thau du thoke na black tagi lupa samne phuni phuda ani rang hali wari bo ita da adu posi akoina madu natra kana thabuk du satab ta ba oil pump du adu da akoina thau hanjelo bon nang hoba adagi mi karbar khara to bo ko pa do bu madu akoina kitang leriba black si di yam ka he na akoina hektama keno to na uba natabi da ko adu moi su karba to ba kamu du su khangi bne ba ai thau si kayam loksan bayani kamai toni ko ne ja moi pau phong na ga to bo rong ne bo ko pau tu di kai di lo no du di khang tre adu mang heta moi de gi thong lu ling e manung da moi de gi pi di hai ba di moi na chum bayai thong lu ring e da mi lo gi du di moi na kari hai ro ni natra adu mai na to bo rong ne na ai di dum khali adu ba thu na yam sang su lo ma na te na me ni humni ko sumain lon mani numi humni lon mani na thau karba tau jaba mi amana khara khatek te yon jaba liter yon jaba mi amana dukan taw mi amana thau bere lama kai ama loksal lawra kholaga numi ni humni sida adum yon jaba hang thingai da oiram gane de sam sam khalle ba ai mota di ko diesel ju mangai gari thau da kamu na moi diesel sina ga da kamu da bere la hum mari ma thau hangi ma tam loksal am bi ai ama tarom bi adu di mai personal management gi wani aduna sidaida amada maran sijinaraga adu to wada to haibusidi aidi thodon masidadi comment kasu yam ka hena kasu leiningde aduna maram morkan leriba posi kharaga positively yengmum sangi amasu ko leriba pot me ampuna mokse society loi benefit oina adu to wudabu oil pump da kaida bom nangchan ba question ba adu da haibusi masidi human gi basic keno da threat to bunena adu maina adu akoina lobo ta bani natraga di pod maduda kai gumba so pat ke kai yaw pata ri government compensate to wudam ne mun hairi su jam sumba yamna berit oiba argument amani masimadi tangai padana to da yada bani adu to biriba me ampuna moksu demand to matam da soft target oiba area da tawga to biganu masi miyangi pone na khanbiu ma masana bom nang hen balak pada tongi ba gari da hali ba thau du oil pump da gi ne hai base masi adu su ning heng biu na smai tham se taga chai ojan yam marik chuma wa pham ni ojan thambe se jai chilom tam ga kai thok bi do na se knowledge window gi morning na se sa si bung pung phang gi da mak ta ja taga chari ma ying bi viewer sing bu su aroi ba da rak su to da no kurum jari Football bu thawai haksang yauna pamliba miyoi singidamakta yamna nungairaba paw ama puduna lakchari madudi first CPC trophy 9A side state level open football tournament ama lagliba kumja lising aniga kunga taruki January ki tarik taragani pandagi hauduna Chingya People's Club Yairipok Ningthaunai Chingya Laikai na sinduna Ningthaunai playground da pangthoklagani tournament asigi form ngasi maktagi fangbiragani Tournament asigi pricing di winner prize ta rupees 1 lakh with trophy, runners up ta rupees 70,000 with trophy, best discipline da rupees 7,000 with trophy, best goalkeeper da rupees 5,000 with trophy, top scorer da rupees 5,000 with trophy, best player da rupees 5,000 with trophy asina chingbani.
Registration fee na sumetagi rupees 7,000 khaktamak oigani. Form thazanbagi aroiba matam lakliba January ki tarik taragani thoida oigani. Manager meeting na January ki tarik taraga mangada oigani. Akupa marol gidamakta pizariba contact number sing asida pau fawbirau. Contact number sing adudi 8837447610 natraga 8787882150 amadi 6009396994 Master Tobiningba Mahiroi Singhidamakta Sparkle Iju Service na Ebrota Master Toba Yabagi Kudong Chaba Pizari Management Engineering Professional Course Yauna any subject da Master Tobagi Kudong Chaba Pizari Tambiningba Mahiroi Singhidamakta Course Selection Documentation English Language Training Visa Application Mock Interview Preparation Accommodation Chingba Sparkle ki Maikaidigi Mateng Pizari Loinana 100% Education Loan Scholarship Facilities Part-time Job Assistant ki Kudong Chabasu Pizari Hairiba countries sing adudi UK, USA, Ireland, Australia, Russia, Italy, Germany na chingbani akopa marol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV Building Hatta New Chekon Road da lengsin birau Class 12 amasung graduate loiraba mahiro singgidamakta Germany da hospital program tamba yabagi kudong chaba pisari hairiba program sing adudi ahanbada accountancy hairiba stream asida tamnabagi damakta commerce background leibaga loinana 60% fangba oigedabani ani subada hotel management hairiba stream asida tamnabagi damakta any stream da 50% fangba oigedabani ahum subada electronic engineering hairiba stream asida tamnabagi damakta Physics, Chemistry, Maths background leibaga loinana 60% fangba oigedabani. Mari subada Mechatronic Engineering high riba stream asida tamnabagi damakta. Physics, Chemistry, Maths background leibaga loinana 60% fangba oigedabani. Manga subada Construction Engineering high riba stream asida tamnabagi damakta. Physics, Chemistry, Maths background leibaga loinana 60% fangba oigedabani. Taruk subada Automatic Mechatronic Engineering high riba stream asida tamnabagi damakta. Physics, Chemistry, Maths background leibaga loinana 60% fangba oigedabani. Tare subada Electrical Engineering high riba stream asida tamnabagi damakta. Physics, Chemistry, Maths background leibaga loinana 60% fangba oigedabani. Nipan subada Medical Technician Radiology Assistant MTRA tamnabagi damakta any stream da 50% fangba oigedabani. Mapan subada Medical Assistant amasung tara subada Nursing hariba sing asi tamnabagi damakta 12 natraga graduate loiraba singna apply toba yagani loinana hariba program sing asi tamba mahiroi singna thagi oiva stipend listing 100 dagina 1 lakh phauba chahi ahum phangani loinana 100% job guarantee in Germany da oigani loinana 100% education loan to support tawjagani akupa marol gidamak 7005063196 ta contact tawbiru Football bu thawai haksang yauna pamliba miyoi singgidamakta yamna nungairaba pau ama puduna lakchari madudi first CPC Trophy 9A Side State Level Open Football Tournament ama lagliba kumja lising aniga kungataruki January ki tarik taragani pandagi hauduna Chingya People's Club Yairipok Ningthaunai Chingya Laikai na sinduna Ningthaunai Playground da pangthoklagani Tournament asigi form ngasi maktagi fangbiragani Tournament asigi prize singdi winner prize ta rupees 1 lakh with trophy runners up ta rupees 70,000 with trophy best discipline da rupees 7,000 with trophy best goalkeeper da rupees 5,000 with trophy top scorer da rupees 5,000 with trophy best player da rupees 5,000 with trophy asina chingbani Registration fee na sumetagi rupees 7,000 khaktamak oigani. Form thazanbagi aroiba matam lakliba January ki tarik taragani thoida oigani. Manager meeting na January ki tarik taraga mangada oigani. Akupa marol gidamakta pizariba contact number sing asida pau fawbirau. Contact number sing adudi 8837447610 natraga 8787882150 amadi 6009396994
Class 12 amasung graduate loiraba mahirosinggidamakta Germany-da hospital program tamba yabagi khudongchaba pisari hairiba program sing adudi ahanbada accountancy hairiba stream asida tamnabagidamakta commerce background leibaga loinana 60% fangba oigedabani anisubada hotel management hairiba stream asida tamnabagidamakta any stream da 50% fangba oigedabani ahumsubada electronic engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani marisubada mechatronic engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani mangasubada construction engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani taruksubada automatic mechatronic engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani taretubada electrical engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani nipansubada medical technician radiology assistant MTRA tamnabagidamakta